Manipur Top Channel dagi video amta thagasage ngasi fongbase fongda lupki lusingbo oibinu lebak miyamgi lusingbo oibiyu haibisine. Manipur miyamna sahi kya thengthang kya da India government ki debit and policy sing mayong yaduna lakli adubu aikhoi marakta puksil seppa masagi ta khanba lupki lusingbo oiningba lebak khunagi lusingbo oibigi lisat yaudaba kayana miyamgi mangjin thakibadagi marakta aikhoigi lebak miyambu pukning hanthaba khoirang khoisaunaba thoktaba natte COCOMI da thamjariba wafamdi lupki lusingbo oibinu lebak miyamgi lusingbo oibiyu haibesine. Wakhal soiromba kaya adugi saruk ama oina ngasi kauba yararoidaba thawdok ama oina COCOMI gi maikhaidigi tahaba warepna lebak khunaida maigi marakta mai langsinmagum torokpa haibasi akhoi khudingmakki lebak thibani. COCOMI lebak miyamgi lup amani leingakpasingna hawjik lawriba phirep yaningdabadagi tangkak amani haina Khukyo gi Secretary Information and Publicity gi Serol amana phungdorakli. Amasung COCOMI na lengak loisangbu detect torokanu hairakhraba adubu meeting kayada phungdokpa laikrai wakhalon phungdoknanaba leibakki lengakpasinga phaminaduna Manipur miyamgi interecta punna khongjang khudingmak sangsinminanaba khana nainaba kaide aduna tabida wakhal mapung phadaba mafai chatpa yaurabadi isana luptagi pothabiyu natrabadi leibak khunaina pirakpa sairak adumak phangba tabani hairi. COCOMI gi khongjang nathairabadi khundrak pamgi manungda COCOMI ga mari lainaba lupki miyoi amata sangba yaroi aduga tholakpa aphafatagi daita punamak masana lawjagadabani su hairi mayam aina pabada so ki viewers ngakpigani and thank you.